lakle Inspector Tayai Ahan mamak to the Inspector Tayai tabiri basimu James Sayruzamna taramno chubagaloinana ikok nona kurumjari Chahi manga hena chatharaglaba crime series Inspector Tayai bu support tobiri ba tabiri basingbu hanhana thagachari Inspector Tayai ki wari sing asi malayam da tholi ba tonga ba crime wari sing asiga mari lena na miyam da mit na kong oine na bagi dama puthokchaba ngasi ki tangkakta puduna laksari ba lising amo chanipan marfutara manga suba saro ana uba tangkak sathajari ba asida na panthoi humputare suba saro sathajari ba thoromasi adongi pungning wakal ngehaktang oraba supotha janana na bagi dama aikhoina honajabani mamangi tangkakta adona tabike sobaini na pau pibadagi mafam maduda rozi lak Sandhara nishu mafam maduda besongi yoksangama thoki haiduna maksu laki bora charami amaromda maha rojiga mungnabagi thaudo ama thoki police na mani station da kauki amadi police na phajenduna leriba miyo sing aduga maha wari sana halami masak khangdi haiduna hairam amaromda sandhara nina panthoibuluna tawjaram amaromda na inspector tena tholiba thodo si matangda phaduna leriba mi sing wahong pauna no kumna thijana bahaiki nomok sing adu magi wari shoidana khangati madu tangai fadaban ahan madu madu khangna no khono phanisha adu sir magi chatai na te da magi krido ni da samaina teng tawbido sir adu khara pamagi mong ni da magi mong se mana pambasti kari hanguni asidi kakcheng na gula pamagumani seng na haida tara di ko sir mana athumba pambado adu gi matang do ni da sen pambagi uzagomai na seng sen loi no haido ko kamai to to se si paigro yamde onga tani phanisha thau hanarki atai de dum ko na mu lawraga hoini wani yaren chana na bato phanisha magi mo sir polai sir kana sina oh hello sir accident am khak thokba accident mafam do sir yaraga de amukta lakshan biyo ba asokbadi ekoi hospital da dum namdana pugre adu sir magi accident ji masa matanda thokpa mandaba managuma mi khara naibada tungdagi gari na hanjin anirak thomaga lambi gi matai romda sohlambagi mong khakni haidana sir mayamna hainaba sir kari sohlamba adudi kana uhoba sir uba se lamna low suba minu ubani sir gari number khangau sunate adu gari di angau bumasugi gari amana gari mada thingjan level gari no sir adugi mongdu dani sir maya puno lofam dagi kakhanarga ti yengnabdi sir da paw dum bijare jini sir gari accident do masa matan da thokpa nate haba tunglom dagi inchilak laga namdana accident thohun bane na haiba wafam gari no sir pirei ba paw do sir accident thoiduna kana wafam do yoroga gari lege du yangs aikoi kar thuna sana badors mohi Nangsu sana betul, sir, funny sir, ayo sir, pola aku tu dah wakan jika nomi tahu sir, calo, nangi pau tu su kango, accident macam tu, nam dana tolong meni, sehari kali no, ayo kau yang nana betul, funny sir, aduh di, ayo thokser mungkin sir, ya ni, calo, sir, aduh di, ayo gitu ngoto, cana nana betul sih, funny sir, ayo gitu lakro, som nak kena, tu bawa macam tapi adre, lakro, kena awari gak bah. aduga karigi damakta accident namdana thonga doriba chalo gamai pani sir atopa case am oiram dori rasibo chasi yengsi mafam adu yorga khangada chalo pani sir police tadi pau pigram do husi bodi laktrin soiden lani ekte abonde de miso lakpai matam khadi sang adubu husi ki nupim jadu hingir torido khangre wakhandi taktre magido Makuga do shok mali masagi mafam matay daga tabak ti yay dana saruri tektana heart daga saruri chinra khotra tawriza khangre do sikan adubo gari do kanna thawren tawgi yawna tawbugi mong mali ni moi mo tawgi yawna tawribra gari do thawba hitabdagi tawribra men manta de hojik selambi do tholiba thodo wa thoksinga se gari accident ni no mari manga no mada ai khoi manipur da phaw da mi ani hum jilai ta baje dum sangchat ta leisale
ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯃꯄꯥꯟꯗ ꯊꯣꯛꯏꯕ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯎ ꯐꯣꯡꯅꯕꯗꯗꯤ ꯑꯦꯕ꯭ꯔꯤ ꯁꯦꯀꯦꯟ ꯃꯔꯤ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯃꯝ ꯊꯣꯛꯏ ꯍꯥꯏ ꯃꯁꯤꯅꯗꯤ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡ ꯆꯦꯛꯁꯤꯟꯗ꯭ꯔꯕꯗꯤꯅꯦ ꯑꯉꯛꯄꯅꯤ ꯒꯥꯔꯤ ꯊꯧꯕ ꯇꯣꯡꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯄꯨꯟꯁꯤ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯁꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏ ꯄꯨꯂꯤꯁ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯗꯩꯗ ꯂꯣꯏ ꯑꯣꯟꯁꯟꯅꯕꯤꯔꯤꯁꯤꯡꯗꯣ ꯄꯨꯂꯤꯁ ꯂꯥꯛꯑꯗꯤ ꯋꯥꯊꯣꯛꯀꯅꯤꯀꯣ ꯈꯔ ꯑꯝꯇ ꯀꯥꯈꯠꯄꯤꯔꯣ ꯁ꯭ꯋꯥꯏꯗ ꯀꯥꯈꯠꯄꯤꯔꯣ ꯀꯔꯤꯝ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯍꯣꯔꯦꯟ ꯄꯨꯂꯤꯁꯅ ꯂꯥꯛꯀꯅꯦ ꯁꯣꯏꯗꯅ ꯉꯥꯡꯒꯅꯤ ꯃꯌꯥꯝ ꯀꯥꯈꯠꯄꯤꯔꯣ ꯑꯝꯇ ꯀꯥꯈꯠꯄꯤꯔꯣꯁꯦ ꯁꯣꯝꯗ ꯀꯃꯥꯏ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯑꯣꯝꯁꯜꯂꯦ ꯈꯔ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯥꯟꯊꯣꯛꯅꯕ ꯇꯧ ꯐꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯍꯧꯅꯕꯤꯅꯤꯅꯦ ꯀꯔꯤ ꯍꯥꯏꯒꯗꯧꯅꯣ ꯊꯕꯛ ꯇꯧꯕꯗ ꯃꯤ ꯀꯟꯕꯕꯨꯗꯤ ꯃꯤ ꯌꯦꯡꯕꯅ ꯍꯦꯜꯂꯦ ꯍꯥꯏꯔꯤꯕꯅꯤꯅꯦ ꯐꯤꯂꯝ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯤꯁꯤꯡꯁꯦ ꯃꯌꯥꯝ ꯈꯤꯇ ꯍꯟꯗꯣꯛꯄꯤꯌꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯔ ꯍꯟꯗꯣꯛꯄꯤꯌꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯥꯃꯣ ꯈꯣꯏ ꯍꯣꯔꯦꯟ ꯁ꯭ꯋꯥꯏꯗ ꯀꯣꯟꯅ ꯂꯣꯏꯅ ꯅꯝꯕꯤꯔꯣꯁꯦ ꯀꯔꯤꯅꯣ ꯒꯥꯔꯤꯗꯣ ꯅꯝꯃ ꯀꯩꯗꯧꯒꯗꯣꯏꯅꯣ ꯍꯧꯖꯤꯛꯇꯤ ꯑꯁꯣꯛꯄꯁꯨ ꯂꯣꯏꯅ ꯄꯨꯔꯦ ꯑꯁꯣꯛꯄꯁꯨ ꯂꯣꯏꯅ ꯃꯣꯏꯅ ꯅꯝꯃꯝꯃꯅꯤꯅꯦ ꯁꯟꯇꯣꯁ ꯀꯩꯀꯩ ꯂꯩꯒꯦ ꯀꯔꯤ ꯆꯤꯡꯅꯕ ꯔꯥꯍꯨꯜ ꯕꯤꯃꯣ ꯒꯃꯩ ꯐꯅꯤ ꯁꯥꯔ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯕꯤꯔꯛꯄꯗꯣ ꯑꯩ ꯁꯤꯗ ꯂꯩꯖꯔꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯑꯥꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏ ꯂꯧ ꯁꯨꯖꯕꯅꯤ ꯁꯥꯔ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯂꯥꯡꯃꯟꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕꯤꯌꯣ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕꯤꯌꯣꯁꯦ ꯋꯥꯔꯤ ꯑꯝꯇ ꯁꯥꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯒꯥꯔꯤꯁꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯒꯥꯔꯤꯁꯦ ꯑꯍꯥꯟꯕꯒꯤ ꯇꯥꯡꯅ ꯌꯩꯁꯟꯕ ꯃꯈꯣꯟ ꯑꯃ ꯇꯥꯕ ꯌꯩꯁꯟꯕꯗꯨꯗ ꯃꯊꯟꯇ ꯒꯥꯔꯤꯗꯨ ꯊꯤꯡꯖꯤꯟꯗꯅ ꯅꯥꯀꯟꯗ ꯇꯥꯔꯤꯕ꯭ꯔꯥꯅ ꯑꯃꯨꯛ ꯈꯟꯕꯗꯒꯤ ꯒꯥꯔꯤꯗꯨ ꯃꯃꯥꯡ ꯊꯧꯔꯤꯗꯨ ꯇꯨꯡꯗꯒꯤ ꯒꯥꯔꯤꯗꯨꯅ ꯌꯩꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥ ꯈꯥꯝꯃꯒ ꯑꯃꯨꯛꯁꯨ ꯌꯩꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯌꯩꯔꯒ ꯁꯣꯝꯒꯤ ꯅꯂꯥꯔꯣꯝꯗ ꯍꯦꯛꯇ ꯑꯣꯟꯊꯔꯛꯄꯩ ꯋꯥꯅꯤ ꯑꯗꯒꯤ ꯁꯣꯏꯗꯅ ꯇꯧꯔꯤꯔꯥꯅ ꯈꯟꯕꯗ ꯒꯥꯔꯤꯗꯨ ꯍꯥꯏꯐꯦꯠ ꯈꯥꯝꯃ ꯌꯦꯡꯉꯝ ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯍꯧꯊꯥꯡꯒꯤ ꯑꯗꯨꯝ ꯊꯧꯕ ꯆꯠꯈ꯭ꯔꯕꯅꯤ ꯁꯥꯔ ꯑꯗꯨ ꯃꯁꯤ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯇꯧꯕꯃꯣ ꯑꯗꯨꯗꯤ ꯑꯁꯣꯛꯄꯗꯨꯗꯤ ꯇꯨꯡꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯑꯦ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯄꯤꯋꯣ ꯅꯨꯄꯥꯋꯣ ꯀꯩꯋꯣ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯣꯏ ꯄꯤꯛꯅꯤꯛ ꯆꯠꯂꯨꯕ꯭ꯔꯥ ꯀꯩꯗꯧꯔꯨꯕ꯭ꯔꯥ ꯈꯪꯗꯦ ꯑꯗ ꯍꯣꯁꯄꯤꯇꯥꯜꯐꯧꯗꯗꯤ ꯊꯤꯟꯕꯤꯔꯝꯃꯣꯅ ꯍꯥꯏꯕꯗ ꯃꯣꯏ ꯅꯝꯗꯅ ꯃꯣꯏ ꯒꯥꯔꯤꯗꯨꯗ ꯍꯥꯞꯄꯒ ꯄꯨꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯌꯧꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩ ꯑꯇꯩ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯇꯩꯁꯦ ꯁꯤꯗꯩꯗ ꯃꯥꯒꯤ ꯕꯦꯒ ꯑꯃꯗꯤ ꯂꯩꯔꯦ ꯀꯗꯥꯏ ꯕꯦꯒꯇꯣ ꯄꯤꯕꯤꯔꯣ ꯁꯤꯗ ꯂꯩꯔꯦ ꯁꯥꯔ ꯐꯣꯟꯗꯤ ꯁꯤ ꯂꯩꯔꯦ ꯁꯥꯔ ꯐꯣꯟꯁꯤꯗꯤ ꯃꯃꯥꯏꯁꯤ ꯀꯥꯏꯔꯦ ꯊꯥꯒꯠꯄꯕꯨ ꯌꯥꯗꯕ꯭ꯔꯥ ꯀꯩꯅꯣ ꯁꯥꯔ ꯑꯗꯣ ꯃꯃꯥꯏꯁꯤ ꯄꯤꯟ ꯌꯥꯔꯦ ꯃꯃꯥꯏꯁꯤ ꯁ꯭ꯀ꯭ꯔꯤꯟ ꯂꯣꯛ ꯂꯩꯔꯦ ꯃꯃꯥꯏꯁꯤ ꯈꯤꯇꯪꯗꯤ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯃꯌꯥꯝ ꯑꯇꯩ ꯄꯣꯠ ꯆꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯔꯝꯗꯦ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯒ ꯕꯦꯒꯁꯤꯒ ꯐꯣꯟꯁꯤꯒꯗ ꯅꯠꯇꯅ ꯑꯇꯩꯗꯤ ꯀꯔꯤꯝ ꯊꯦꯡꯅꯗꯦ ꯁꯥꯔ ꯉꯁꯥꯏ ꯁꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤ ꯌꯦꯡꯅꯔꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯌꯦꯡꯖꯔꯕꯅꯤ ꯁꯥꯔ ꯁꯟꯇꯣꯁ ꯀꯩꯗꯧꯔꯦ ꯁꯥꯔ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯇꯣꯞꯄ ꯆꯤꯡꯅꯕ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯊꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤ ꯁꯥꯔ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯒꯥꯔꯤꯁꯤ ꯃꯃꯥꯡꯗꯤ ꯁꯣꯛꯇꯦ ꯃꯅꯤꯡꯒꯤ ꯁꯥꯏꯠꯁꯤꯗ ꯀꯣꯞꯄꯤꯁꯤꯅꯗꯤ ꯁꯥꯔ ꯁꯣꯝꯗꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤꯁꯤ ꯃꯅꯤꯡꯗꯒꯤ ꯊꯤꯡꯖꯤꯟꯕꯅꯤ ꯑꯗꯨꯗꯤ ꯁꯣꯏꯅ ꯆꯨꯝꯗꯧ ꯃꯥꯜꯂꯦ ꯒꯥꯔꯤꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯔꯨꯛꯇꯤ ꯈꯔ ꯀꯣꯞꯄꯤ ꯑꯗꯨꯕꯨ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯁꯤ ꯁꯣꯝꯗ ꯈꯣꯡꯕꯥꯟꯗ ꯇꯥꯕꯒꯤ ꯈꯖꯤꯛꯇꯪꯗꯤ ꯀꯣꯞꯄꯤ ꯁꯥꯔ ꯃꯃꯥꯏ ꯃꯤꯡꯁꯦꯜꯁꯨ ꯀꯥꯏꯗꯦ तसेंना हारबदि गारिसि ममांग मंग येक्सनबदि मिंगसेलसु काबि अदुदि तदोसिबो होबसिंना हारि वफमसि चुमबया लै एनीवे करम हॉस्पिटल पुरी नो केदोबनो हाइबदो हॉस्पिटल सिंग पाव लोनो बतौसि अदुगा वफम अदु योरगा करी करी लेगे दु यंगस बेग असिददि मागी फोन सि नतना सिदैदि सेल चोइबे खरे यावरिबा सर सिस्टम तो मुने तिंबि नाको सिदैदि मागी ऑफिस की कारम दि यावर मागी ममिंग संदेहरानी अपोक मपागी ममिंग मनीचान ममाना मेमचो अदुदी एनीवे गाड़ी सोक्तनु लेरे हबजे मसि पाउक्सि तोरगा सोशल मीडिया दा अदुगा तंगाइ फदबो होय पुलिस के लेरिबा तोंगा तोंदा साइट सिंग दा सोशल मीडिया दा खंगना बतौसि मनुंग खंगबा यावब्रा ममिंग अदुगा माके अपोक मदि अपोकि ममिंग इरगा अमुता खरतुना बतौसि फनिशा राजेंद्र हुसिमा खरतुना फोटो का बथाको फनिशा अदुगा गाड़ी की नंबर अदु जो फोटो का पग याहनको फनिशा आई होना जरे सर कमै सर अतै गाड़ी लेबा सर करिसो लैते सर गाड़ी चका मरम जे स्वाय सिदा करिनो ब्रेक फारगा थौदबे इंधाबा मानबगी फायदा नापी खरा दि कुरु लै सर अतै दि थुदोकदे लैते सर तौगे यावना तौबो थौदोमा नत्रगा सोइबदगी तौरिब्रा तसेंगमुदी मयामना उबददि अनिरक अहुमलगे सलेन हाइबा पॉक्स मारि फरे हॉस्पिटल कोइ चनना बतौसि अदुगा फोरेंसिक टीम
mafam sta kauraga tholiba todo se kumni yengana na ba pau pi kro sir ngasai na sarajenda toroga pau pi jagre sir pare dudi hospital le khojana na ba doks sir adudi sida leiriba phibam se karim do wabiron forensic team lan mafam se koi police team na ngak sendana thodu se kamai thokuna haibagi investigation torokin isinaugi ngasai tobirok number do mane sir ai number ne pare dudi tangai phadaba leirabadi adongi number se amura ni ra call torokodi khara mateng pangbi sir ai soidana pangjege sir pare dudi akhoi chana ba doks santos sir paupi khraba sir paupi jakre gamai sir chana ba doks rahul lo bemo pani sir masai thabak se bukri oiga dawri no khangde sir sidati ma ge car che nupi oibani na sonda songa sai soi hai du nupi oiba na tro sir mane nupi ni hai gari ma lakpudu da gari dun hospital yongna no bagi damak ta thakren hai karamba hospital na lei aduga imung manung sing khangba yongna ragadi mafam adu da langna bagi kari kari lege du imens tu yongoslo sasi hospital da hanas talas pani sir thoro gari thoro pani sir chalo thoro pani sir kramai ta udori no khang de ne tawris matam se jog phaba hai gadra phataba hai gadra mi sing se so ma ta phana dre kri ta godam no khang de tawris chalo thogo thogo paula komtre ding takidam kamdorogi tabak mai pal hospital da program mutha sadravadi shivashge ai koi gi missing na amurok anira khak thum moi do humri rak thum jalamal shiva makti sikire adu bu wakal ta darmal ma lambi khongba namada tharo tharo ontharaga mafam adu de level lo shubu mi me amna phugalaga car ma tung da la pud hospital tamna phugre shiva changbu khangdri thabakti mai pal ai khoi ge wat percent pham du kaim to warno tawdo ai shoidani honjaraki hojik ai kapcharaki yam no mari tawdo adu medam ne yengdari sibu kana kana no ngak lerga ma moi ngak lerga ma moi sinamu kamdo bunu tawdo adu gi wari di am sang kon hairaki ai mahak po hat ke khan manat adu bu paramata mi papa mat magi napal mak sel tum pai mak to gi dingami mak su yum masdi am tatana lakumi kon wari sanar se tawdo madu matang do phone wari sana banu ai ai ko na mo hoida ai gi maria phaba thamba haina ki ba soina da ba aduga puno makse dum nga na chanmina de loi hingmina ba yaida madam ganing ba pa madu di thungale ai ko yaning ba pa madu su thungna na bagi ai soidina ai tokjaragi phone ek thamaga ai awar padu su loina caption jaragi pare do de madam mai pamina se tamjare aingonda singna khodana aingonda hau khoiba aigi lambi da tingkhang oina leirabadi kanthat pataba net that pataba nakti aigi famda kari sunat aina haidra ai nungai taba singanu haidana aina nangonda kari so kaiba mata ina tawkhibadi leiti atubu nang nasana de aingonda adumak singna dana le nasana tokjabana nasana phangjabani nang bu sian ganu haibadi haikibani aidi nang bo halo haibadi haiti adubu haujikti kari sare nangi sumatam lakle do haujikti nangna naning tamlamba imung adu da nangna lakning ba matam da laklamba aduga panthoi ga manaraga nang ai bu usit thoi da bagi mong tawriba nang thabak macha ma tawjaraga ai mangai re haina tawbodo nangi napal do sidagidi soidana kelani dana nungai ba paune sidagidi nungai na ngasi ahingdi ai potharagani khangni dra khang imase ai panthoi karino torsibo moi tamo tema tabiro bro kadai de lergi mungsigi misibo amata leitrisibo yai phaba mata laune yai phaba tema kai dorge tema launi noibo panthoi ge inamsi kai dorge inamsi koi lauri dubo kai dorge ai kai dorge nam koi lauri dubo yam nungai taba pawma ai khushi dagi chatkibaga lambi da madi gari accident thojani dana aduna
lambi de log suba me hamna mabu hospital da pukhal ai kari no haisibo kanano nati kanano haibni te ma atai kana sunati ye sandhyarani ne sandhyarani kari sandhyarani mati moto koramna accident thobi ba adune karamna no khangdi mi hamna mabu hospital da pukhalaga hoji hospital da leina pawdo moi mongdagi paw pire ai adudi akhoi chatabe yar kamai tongni toiste hospital di khangara hospital khangi city hospital da hoji mok leire ai kari no ne angang sa noina hainari do sandhyarani bu accident hoy hari barane hoi mase akhoi sidagi chatkibaga madi accident thoba jani is kamdong ne adudia hai kayam sui haige wakhal tarabra mabu kamdorage mase akhoi hospital da chatrabadi nungairaro hospital da mukta chalo ai yai phaba noisu hospital da mukchana na batoro ai aduga ne hai taribra pramo awara pakke ke lere sune adum hairo ai dine ma phama du da satpadi nungairaro hai taribra yaima hima ai sasaruki yai phaba nang chu chana bato nang su ngak te yaur chu chalu hey michang mi khai nai be ya bana te ne ama solo basu satka da bani yaw ga da bani ne hang ga da bani ne imase ngasai su panthoi gi pochei ama leijara mani mana season na ba phiron aduga imung asida mahaki awat apa sing ne haidana adu su mana yam kana haijara min imung asigi pochei leitabagi damak nate mana panthoi bu magi manau no pi duni khanjara ga nungsina pochei sing du piram bani haidana mahak sat khraba matung da su panthoi no se ngonda tami aduga mana su chalam daida mana pot piri bedo imung asigi awara pa than bagi pi banati mana nungsi jabagi pi bani haidana wafam do yamna kana hairamani is kamdong ni tawrisidi thong no nungai gidre ne tawrise adu imase panthoi su yai phaba su aduga akhoi te amaga aiga chatna nabagi ai atai yada ibol do hangune ibol jo sobai ni jo hangune mo jo mukta khar chat piu hayune mase khigi ithaiga simsiga di yado mandri moidi ka shuya rak to mandri pare noi chala so chala mo chalo ai hore wari sara so sarage ko noi ne hai panthoi ga yai phabaga dine nokhusune ngahak chaluro aduga ne halakpadi noi puna halakmi no ko hai matam phatabani ko aina hari basini ngahak ta hangbiru ro war pa kari lege do hanguro is kamdong ni tawrisidi ma ayam ngate al manichan ga aduga tema mem soga makhui su mathanang haramani ima akhui channa na batori chalone noibo ngangdana leiranu ne yoksalone noibo hai yai phaba noi su gari do thongdo dana khuima ai ngaktang chacharur panthoi loisalo somdalo ai te tum yare sida tum yarani kari gi phiro loisalo den hai chalo nang chune gari to akhui su somda gari to ngak lao kharthuro masi adu de khui muk chacharuki chalo ayo bogane paudu tamo is kamdoni hatanungda te thokpidradi phanida is accident thokpai su tamangam banatini kari no ne gari dubu kanna thawrabrane mabo nonga thili hek tabasida sir sida krino ahalama ani asida laise sir sandhyarani magi imung manung malida sir hango somda koksalo pabung khoi somra kada lapiro somda lapiro imungo kayam thina sopajano ichanupi sandhyarani hebado magi phibambu kamtorobagi imungo akhui yamna pakhale kari soera pabung hoju pabagi de doctor na harapugi matungina yamna kana khodung thibabudi nati adubu laibuk phaba haibetare kokki saruga duga hakchange tei sarukti kharafai khongi sarukta sarudi khar fracture tormal adubu wakhal makti ma hojikti tar hospital da hanba poropodadi makso unconscious oi thogdosi matang da magi statement khoi logi na ngajari aduga pabung khoi da khoina pau pija kibeduna social media da khoina thagar padigi pabung khoi si khangi haba yorok padigi number je khoina call tog jabun magi phone che khoi khota diler adubu phone che hangba yat magi mamai se khara kai kibasina kudong chat aduna trabade khoina namduna call torona basin be pare bungo ma thudo pa kesu togdre habadudi pare dei bungo adubu magi makhong saruti ko khong ani madumakti chapchana khangri hojik oire yela habesu khangri
doctor gade happy diner me do worry am kana sana biya da timing oi ba ai no worry sana jeribe doctor du di magi surgery to bodi hojik tangai phadana chang aduga thodo si matang da de mafam adu da uba miyo singna kari haibe bungo thodo si matang da kana uba aduga mafam adu da low suba mi khara no gari si ma mathan accident thokpa mande magi gari adugi tung da lakpa gari man mo de shinba soiba de silibra adubu lapna low suba mi sing o hoba da han bagi makon do dang launa tabada ani subi yeng lu da gari du maning halaga mo shinba amuk gari du na maning halaga mo shinba adudagi chanupi gi gari se khombana khanda taba tungda thingjaleba gari du dagi mi kumtharaglaga accident du yengamaga makhoi amuk gari du konglei yangna mafam adugi thogisin miyo du kanano karino masak maming amda khangobuna nati lapna lebana gari gi number su ubana nati adubu kari gi damukta toribano haibadu di chanupi ne di swen khangdo mal haibadi maga nungai ne daba maga yana daba sibungo maga yana daba nungai ne daba haibasi kana su leiroin aiga luna tinazaba yai ma kouba ma lei mahaki yumda kariguma pochai kharasu thilamgani haidana chatpani yai magi imungda yai magi manau nu pa ma lei maming ni yai fabada yai ma hariba mayambaduna aigi chanu pisi makhoi gi mawo tombi haibadi manau nu pi oigani haidana mana yamna khanjabani aigadi yamna luna tinazaba sahi bude aina halli yai maga aiga tinarali basidi tongan tongan ba thodo watho adugo business ke ada pun madagi tinarapani adubu thodo ko sima khoi de chalu ba halakpada thokpani na masibu o babuna habi se du de yai phabagi mayamba han ibol mani ibol gi mungdani ne mama ibi lebak lei o adudi imung adu da su thau hungi lo hongbagi thodo ma mani bungo thau hungi lo hongmani haidana maming ta gyoiba lo hongba musu tawduna leibani adubu isanu pidunadi panthoi harido yamna nuksijaba isanu pi ama kakna hawai lekhide tahi matang chadringeda cancer nadana isanu pidu lekhidaban magi hek mathakni sandera ni sina adubu sandera ni na lekhidrabi mahaki machanu pidu ga masak manai haidana mana panthoi bu yamna luna ningsijaba aduna mana ne imung aduda polam sing pirugani thilugani haidana hek tatana mumung sal imung aduda di yai maga Ramogana su kau grapon adubuna ai isanu pidi mi mata khana chaina ba toba leiti bungo isanu pidi ti panthoi bung thokno nuksi jakro mana nuksi jabase photo du panthoi gi puraga la eyumda aduga mana honu pi angang ori nge de leikhi da baduga photo ani du changdam naraga thangjalaga yenglibani ni mana babung mi yengu tu akhoi sana la yengu tu khoi sana tombi la na mana yeng adugane mana tolobe phangbaga magi seltum khare leibaga panthoi hariba nupi ma sa thoki polam hekta leibi ba man haina tawruno imung do nungai hai phabai mung ni wa tha pada bai mung ni imung adu da karigumba mata wa na pa lera moi hairu babu mana karimata ta de hekta de pochai piru ni haidra ngasi su pochai me ha ma puraga chatkiban kanana kari yengsinba kanana kari nungsida ba yawrabano khangte ai sanu pidu bu singnaraga gari na tungdagi hanjin thonggadrane khangte bungo matam sifate he bungo natraga kana kalakpa kana kanjau ba yawba jano khangte he taibong mapu taibong semba bu chabu phatanung da kari ma to thon bi ganu ko ma ki punchi bu tek to kai da boin pi pik bi manau nu pi bu su na khoi na loksin ni ai sasi matangdi nakoi na kanbiu ko nakoi ni chanu pe bu kanbiu ko oi babung hospital mi loi ni yang na rese chanu pe ka shu to makhong da kitang sho e haibado pharabani magi kok da haksang ya dai da so udri bado pharabani sidagi di ma na ba yabagi ayabado pirakpaga chanu pe ga unarase adugane karigi thoklibono haiduna hangnase aina ngasi pambom si chongi haina khalle adugadi paw si tagadabagi oirene ko imaga pabunga supuning kaina sontibienu ai doctor gade fer wari sana khrabani kokta soktaba duga atai haksangi mathak changma sarukta soktaba dina yamna khudong tiningai du oido mante adubu makoi huji
emergency da pusalibani na kari toge haiba du pau do lorasi pabu puning do sontabigan imung dugi wari de isu yam kana khangye duga imung do tholiba thodo wa to case khar su khoina losin ngam dadana haujik su yam kana sathariban adubu makhoi sungi imung manungi mi singdi makhoi imunggi mi sing bungo khoina pau do hek mathang pirakpaga ai yai magi nupini ibolgi hek makhai hai mado magi loinabi makhoina ne icha nupi se amna luna khanba imung madu da mau oira da bani haidana adubo igi icha nupi na di makhoi gi imung madu da mau oiba pamde mamaga mapa iga ya pamado thunglabadi haidana masu yare khandana yare bani adubo icha nupi na di imung madu da mau oiba ka hena mana di pamba leite adubo imung madu da su mayamba hanni bolna nupi amabusu maming du roji haibra karino makhoi yamna mau heningba gi moong da lei aduna madi thoido hendona dumna amaga chakri thangna ba thabuk tu pamde haidana leijabani aishu pagan kanadi haiti magi wakhal magi phirepti mana logja sunu khandana aina lakhibani adubu shanu pigi mafam da tholiba thodo asibu masibu karino oiramgadagene babu amaborasu chanupi wakhal tarakpadu ngairaga yengas sir asomda yai phabo khoi lapu male kadai asida lere sir tada tema angangi pabu hai laun he yai ma ai shu pau tabaga ni ne no khoi da pau pirak libedo nati karino torisibo khoi de gi chatkibo thui hariba thodoksibo na khoi de gi lakpaga thokpa thodo gora male ai sho singma khangdi social media da magi gari number duga nupi masue talakpa mana halaktaba mai phone chattaba duga pakhatna leiringe de thabaga se adubo hauji mak emergency da pusan khri aishu makari mata pau khangdri steida ibumo police inspector sida leire mana tammagi matungina sir thodok sibu matau kramna aikoi da su pausi lo subami kharana pau pirakbane gari mana tungda ni rom lak thingzale hai adubu kanano karino di khangudra mal ta cinema gari du mabu intharmaga kumtharaga su yengame aduga dum kana thogre gari du lapna lo suriba mi singduna number khangoba nati mi ohoba nati adubu accident makti mande haiba wafam sin aikoi inquiry madi soidina dum tawkini adugi mathakta witnessing adugi wahong pong laga kari lege haiba du su kharadi khangna na badum honarkan adubu thodoksi tasengna harabadi kanaguma kharana tamna tawribra haiba wafam ama sir atamna na soidana tawbo igadoribane aikhoigi imungchida tholiba hantak marak thodoksinse yamna marang kaikre makhoi tamoda attack tawbane na tawraga aikhoi yai phabada mu gari du onarubadagi yai phabada mu khudong chadaba adudagi mu yai phabada mu tawge yauna torokpe attack ta thangna mu thilakpadagi mu panthoina yai phabagi punse mu kankre aduda natana mu yai phabada mu thokiba tawdo adugi mathangda mu yai phabada mu thang pairaga ai imung asigi thokba tawdokbode loina khangjare medamna soibiri tawdokti ai loina simpapur adubu imung asiga su naknaba haiba tareni panthoi su yobiri hoi sir panthoi gi mopanu pama khori me kharamadu su khoi oju babu puthokko ngamte adubu miyoi ani khakti tawdok adudu chenabani haiba jadu amadi thambau makhoi ni taibang thadoktuna sakre makhoi ani na mangal gi makhori met pani haiba wafam sidi anyway sina topo wafam amalai makhoi masaga khoi go no hobunati kanago makharana makhoi bu amana mayum da halamani amana han aba matungda turenda makok thugare thadarakibani tawdo adu da chenei haiba wafam adi leiraga su tasena makki makhoi gi machendagi khoina haibadi thauti adubu khoina chingna basuli asengmadi akhona puthokpa ngamdabagi wan wafam ase khoina miyam da public ta haibi yada basuli anyway sigi wafam sina mora kanda yaiphabagi mungda tholiba thodo wathok singsu khoi loina khangjare adorabadi yaiphabagi mungda la ama mima amuk masak khangdaba mi kharana amuk bagi gari da thomjan dane attack toragadi masi yaiphabagi mung manungi tholiba thodo ko mari leina rungadra sir mudu su oirambase adubu sir kanana karigi damakta mongonda di attack togodoriba aingonda attack tobududi akhoigi tayai ni khandana ingonda attack tobama amungna mo aini khangna tobama aduga amungna mo
nongmai pairaga aina nongmai munki adugi matungda hadak ikon kon meda muk thang pairaga hoini aduda chenaba miyo singdudi khoigi khutta leiredana makoi wahong pang ngasing ngasi maksu maniga khoiga wari sanabagi wafam leibani khoigi investigation loid hoi naki thodok sing aduna hauju jik chatharibani adubu tasenmak sandyagi mafam da tholiba thodo sidi anga ko faw sir wafam amata kari wafam sir akhoi sandya se mase khoi da lakku matamda sir akhoi gi imungdu da su mau atopama oini haibagi oidi oirodoba mang sagat pa mau amadi leiba mosi yengsinnabagi karino haibirisi mau amalei haibadi roji haibado hoi roji somasu leibanina adudi roji gi sina sondagi khoi yambai bol mani itai bol ga khoi gi smc sobaini ga makhoi ni na yumasigi mau oina nabagi dama adudi madam na habirisi sobaini ga ibol ga aduga roji ga loktunarga karigumba thodo si thona nabagi dama haibadi sandarani da thodo si ekhoi tega ekhoi gi smc ga di yarong ga yarong moi da di khangdre adu sidai da muk roji du di madi amuk mau oining bagi apamba leibanina ma yauna amuk adom da kari evidence leibaki haibadi chap chaba ma bu wahang pangba yabagi adubudi leiti leitaba sir mau oining bangakta ani adubu makhoi ni bu yengthina ba yawbran adubu rojina adum ne tek tawgadran marks engineering loraba mahi masing haiba mi man adumba criminal mind bu mongonda leiromgadra sir tadoi nona manani haibabudi ai chap chana budi ai sakhi budi leibanati aduni ni madam sakhi leita bai buduni ni koina khwaidigi lorius inspector te ai laksari ni yambai bo lengsibiro karino khanari bo wafam du bo isu roji he pet pan bagumba hoyamba wafam che sumau dong na rami bai budun animak mau oigedabani ni animak si yeng thinabadigi tawrija la gaina sum wafam se hodong na rakpani no adugumba wafam di karimta lei masamak matik mayai leiraba matik magul leiraba mahi masing haiba nungai yai phabai mung amagi machan adugumba thamoi pikpa adugumba dudi aikhoi roji dudi leigedaba nate da sir hoi ai so hongzeramin evidence leibra haidan pramo nakhoi wakhan du yam picture yaima taso nang mak yauna wafam adubu taso sum mayam khanar makakani tasingna di ai makti kari so haijad hoi ne adubudi ai ne hek changakpada inaunu pi pramona thabak asi roji panbagumba mataw adubu ai na muno khoida hangni kariguma thodok si roji de thoma taragadi roji de tawribasi sandhyarani oigadro khandana mu yongone matam kharagi mamang na masak khangdaba mi kharana na khoida su police ta video ga jo pigidai gari de thalaga magi gari de nongmai paiba mi khara kian khangandara lambi de ga threaten tawrokibudubu nati madu punamaktu tasengna hairabadi sandhyarani nani hairabadi nakhoibu nungai gadrane kari no ibungo ibona haibiribasi tada warobi biati aikhoi pramona sum hairibu wafam sida ainamu sum khudam sangdam oina haijabani ai makti haikiba leiti adungai roji de kian khangala kiba singdu aikhoina sandhyarani nani haibu wafam karimata taina giba leiti hajariba miyoi khara dum camera da ukiba singdu ubana tana thogdo tu makha tana de dum thokidra hajariba adubu imung asida lagambi roji da su kihanba phonki adu khakta nati aikhoi gi yai phabada hanjin thogdok si mathang thokturun leiribni hajariba adu punamak se chu maran hekta khangdabida angangsing wahangang matamda na koi hekta pangai da hajan bagi thabak si tawgunu ko ai gi wadi thabak se asan mirai na ro da soe palle tabada ai mafam se lai su redana mase ai gi thong mi bune chammana ne yengba masidane achummaran haidu de aile punamak police na thijalaga karino adu dum yengjani da stay da no e khoina ka hena su ai tohning da ba haiba tare adubu ibung inspector atei pau sibu atei yaba hojumaki di yam kana emergency da pusandana topam thokpa karki tawri
doctor unagadabadu maroiba doctor dasu kokki saruk amadi hakchang atagi saruk sokti sarudi khara sokpa male na haiba wafam amare khong oirege la haibadi khangdri adubu ngahang ledi soidana thokpa yare ho pausi taba ga isu imana tamlakpadagi mafam asida ilagli basin aduga ihambani maichan aduga tema memcho waro bibi adiko aina yum madugi mau oinana bagi da makhana rojibu mau oine na haido khoi yaimana mo sandarani bu oini hai masi punumaksi khoi mana magi mo mataudu khallaga yumgi mau oina lepchabadu ai karimata ai kaibale jadi aduga ai makidi sima oidabadi yade haina anam kanbai wafam leiti aina hanni aina haibe ingadabani haibe wafam so ai thodo phaleite ibumai bol punamak loina khang ai khoigidi na khoigi yum sida mau oidaba yade haibe se khoigi oina di leitabani karino tada isanu pido ma kari su pamdabani adubu yaimaga pramogana haiman madigi mahak yaningda ibungo tegi wadi khangde nakhoigi sida leiribi isanu pisiyong magi masakse aigi isanu piya tombido mak leiramlabadi haujumak aigi sagi masakum magi masakse sumno oiramba yai haidana machena khanjabasu leibanibu masida natana mana panthoibu yahamna nuksijabani bol adubu magi damukta mafi maron kaya leiraga peinena chatkibani ne karigumba chana phattanungda thoklabadi bol aigi sana kanagumba mi amata mahangnaba tawroi aigi sagi maning thungkidabadi yai aigi sa mai pabam yare ke dobagi karigino wadu yamna nganglibadubo chanapi phattanungda thoktaba adutang khanse karino tima ekhoi leiribisdi nanau yaima leijari nanau yaima ne ai leiri haibisi kanana karigidamakta sandarani bu sohon ga doriba mangonda sohon ga ne honariba mising ado kanana haiba chap aingi matungina topam thokdo soidana thigalak soisan lemna toy haribisi makhoi ne amatta lemna toy police na puthole phare police na puthoktre yaima kanana haiba mas mun khangan gani sandarani hanjan gari na thomjandana gari du makada tanan mugi thomjalma hanna phobu yegda chakkibudu lemna togodro ai lemna sundok toloi sir waro bidiyade sir khoisule biri sir achumba puthopio marale busingato jerak pine na bugi damta sir ai yamna pende aduga sandarani ke ma phattanu daga thoklabadi ai khutta phoba ain pesalpe ai mi phoba ai halakpe tengah bigo saya mah kita tak tahu bigo kedo bugi se amu tak pembigin sir asli tak kerana doktor tolak kerja sir gang saya wari sana betul doktor keram tu biru bagi waro bibi ati matam sikra di lauk tu dok pak kok tu sok pokor bedi karim terlihat masih wakal di keran kan saya suruh beduna tahu dosi matang masuk iki gede ni papa kata nelayan hujung putih magi warting thoga nelayan kong oigi sarukta maki ligament kitang sol aduna maramuraga kitang fracture kitang tawbani sarudadi kesu yam sokpa natri adubu sathok sasinda kitang pothadarabadi yaro kara tamna dum pharakani adubu punamak ekhoi loina plaster yesilaga thamjarabani warta lere unabagi di yaran mayam parom imung anu ngak tor mala yam yaragadi kara changmiraga unabiro thank you doctor most welcome ayyamo somda funny doctor aduti ekhoi sondana law promo changchilo law tada changchilo to unen no tokchi ai lawne panthoi lawne noisu lawne yai phaba lawne noisu lawne law chongo no koi ai amuk a lera changke mi du khare yamale law changchi kadai ai chanupi kadai no sidale Sandhya pabung ai kasu todi pabung magi bema nambu kiyam soke nambu ma ai kasu sokti ma kadai songi se plaster yet pani panthoi meta
am soke madam panthoi ai sokti nanga mu unaroi tra khaluri lao nang ai ya na bang bala iro hoi madam na patanung da thoka da bagi saru ai hoina so amadi phagada karigino nang na do hari do karigino ai di kishuma mal leitrabi hing bagi shuma mal leitraba madam da soka da basaru ai ngondo ina sopadi ishorsi amna phat karigi madam da solino adumaina haigano ai kasu tawti khomse somna kanda sit tawraga chappadagi khajitang sokpane hai saru se su pura kai bana the ai kasu tawruye adubu madam yangna phabu rasnu madam na bayat madam na gada bagi sharu ai oina na jagi aina nangonda madam kogano haidro chiche kawro haidro chiche kawbugi matam soidana lakin madam na bayat chumi ichana haiba chumi nangi na sakse lekhidrabi ai isa sana tomiga masakse yamna mane isa sana tomina na kariguma taibang sida hingdona leiramlabadi ai isa sana tomiga panthoi ka si yamna mana ronga da bazani ni masina ni dana ai isa no pina matam punamakta panthoi na sonduna leiribase hanadi yai phabagi yumda chalo haibase yaramdaban adubu panthoi urubadigi mana yum masida marak ta chalibani haidana chalibani na ai na ba yade se panthoi laibasi uredana paudu tabada nangi pabungdi namaga eiga yaukhre ai khoigi khuttagi isa tomi setunu pukraba matungda ai isa sandarani basu setunu pukhigadra haidana ai di kayada warurene pabung ai kasu tawdiye pabung ai kasu tawro pabung ge imaga ai na seba tawkhidoi pabung ge imaga seba tawdana ai kasu sibe yaro ye pabung ipagi mema Sandarani laibok phaba haitaren khong kitang sokpase sibudi yamna yangna dum pharakani kok so da baduga te so da basidi sinadi far mapana polisu aduga kota jawsu mapana leiri police na su statement khara loning bo mal thodok si matang da na bayat khuishu dum hospital da dum lak yamna phabiro thank you ai papa papa masida lakpi bagidam maroina panthoi besu mapha masida pubirak bagidam hainingai leitana thagachar panthoi budi akoi tema pramona mahana pugi na swahaiba aduga akoi mana su pu khona haibadagi purakpani yamna nungai imasida su ai kasu tawdena khara tambiu hoi ai soidena tamjagi ai di pakhalurine nangi pahu tabada ai di ai horurabani namse ai kasu tawdi nang kasu tawbi yaro tema Sandarani ai khoi mapanda lege police na suwa hangi shanuko maduga ne hek kanaguma nang ni nafum da laliba mi do ai nang ai thajo ai makhoi bane soidana maki charak pigadorim aina soidana maki charak pigani yai ma muktang ai ko police su leiri ko police na ne kari no habido mukti yengsi police na su statement loge haibo warini nang amukta pingat kino tada ai tumina khak leiro tada masigi hiramchidane ai tumina khak leiro haribsini tada mayam unaba loiradi koi police amuk changjarage law hangangsa nakoi mapanda tholo yamuto thopiram ai madam do wam ta haijarong hoi Sandarani yamna yangna phaburs adudei amuk lag hoi yam nungai madam adudi
ai muk chacharuki aishu madam gi mafam sida laga madam bu seba tawning adubu ngasidi mafam sida yamung ton khoi inom sikoi na pubiri aina hayeng lakning lasu aide lakpa phangadaba mandi panthoi kaishu kaiti ai khongchi chatpa yabagane nangbu unaba lakani khongchi saisu pairasu nangina nakta lakan madam napa phabiru aigidi sinatana kari soininga leijate madam simata pashin biuba karino se nanuk aina yamungi furit leiruraga lemak sel khajik takni simta paibiuba kari ki sel no madam anaba hang balakpada lupa matang anidang piramlabat anaba tu phayai sel budi yambanati lupa chani khaktani se kari ki paisa pirino nangna la isina lori kari ki paisa no se nang paiso iloroye madam si lo daba to bi kharap ta khangan bi gano madam yamung ton khoina inam si khoina moina pubiragadi ai lake mayam suma panda loina thokre ai thoki madam nava phabiru ko madam ai thoki panthoi lo ai amukta chena konge lo madam yamna sontagano kaishu tor ai lakani ai na khoidene saisu surugo so ilaka dori ban hoi madam madam loibi dirbro khoi amuta changjage yaraga de amuta thopiro lakchari madam ai thoki ge madam chalo ko panthoi hoi madam ai thoksaru ki ge ai gonda pacha ni piram mana taurisi kai panthoi nanga iga karamba mapuki kari mari leinam soidana mak aigi naunu pido leiram labat madam amta changjarak pe yagadro yani sir somda leire sir madam sandarani gi si khongda hoi sir thodoksi labukta low suba minu hobuda di gari si anir ohum lak thingjale masibu chumbibra aisu men manam ta hot hanbadi kanna makhon makak taki adugi matungdagi aisu gari du break pharaga leinge khanghodana gari du tungdagi kanna kanai silakpa adudagi tasenamak attack toba madumakla natraga soiribra tawge yang tawrira haibadi ai madumadi khangjad adudi adomna chingnaba sir aina chingnaba kanasu leiti adudi songa nungaina daba aiga nungaina daba su aidi kanamata leiti adudi thawdogasi lakle inspector tayai lakle inspector tayai uthanaba Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector. Tayai. Lakle. Inspector. Tayai.
Sorokaibam Bibem Sauza Zenta Kumar Tombishna Sanjarambam Angovi Devi Rosmani and Rembam Ibem Malning Tokong Tagachari Nomaite Mamta Sorokaibam Bibem Harisan photo video Oza Anan Tagachari Anana Indoinam Wahing Bam Sobita Tokso Miche Meri Tagachari Anana Mili Laurembam Tagachari Anana Anungazing a city life to Sudazari and thank you so much. Sinimatak the Mayam Chengakre and the Makha the young Pazarak PS Sumila Tagachari Gita Sarang Tem Tagachari Anana Mokoini Mato the Pitagi Nayamaya Maibire Sidiko Tiam Bedana Tagachari Anana Horizon Memi Pilamore di nungai ni Panthoi Sandera ni Matok Pilamoy Poto di as Yaman. Thank you so much. Nuksiba matangay ko Migi nuksiba is Adani cham zabamada Adi sientan mazunati hana imung do kara pesa piramado Yom do taong ginelay togre chaba ta legram nina Kadawni na hamu purit layru re mana Lemak po pesa malu pachani sum yawzabanit Adamana Nahaba farogan kitang sien ng pining badano sien pi bagin natin nga sa puning tawgat pa to miyoy bais ay da daw do bato bino to romanan pasani pisalam de nungsi ba do giwan pesado madalising ani pi wala am pi bado native nungsi ba do ne kay no haid ado gi nungsi ba do ne noroibam medavati thank you so much anana thagase Inspector TAYAI what is the phone the sumi sam na tab them adu na tab kitang headphone go upakan na batch kumbat thil laga na kong ka tab ko na ter speaker so gom daga nuksi na nungai tabi tar ga khoi ni semi je adu the emotion me am yawe aina semak pakan da ai san Inspector TAYAI san ai je headphone open ne oi da yet the headphone so open ne adu ne ba insan ai Ado kando the emotion do ngonde yori ne sa do natana ka kang na sana wa di kaim nunga hen manga moi mi to kafan ma sunga moi ba or headphone do music ke do ai sound do intajar ai ngangi do tar kan ai kapchari ne me ham su ka phali ne ai tar ado me ham su do main ta tar ga di ko headphone om to ga moi na nunga ne me ham headphone do ta ba mo ke khut thangat piu hai tar thumbs up to view hai di ka su yam mom do man anyway thank you so much Tagachari Wahing Bam Sobita Devi Aduga CS Gita Chandam Tagachari Se Tabare Kanesa Tilotama Naurim Tagachari Jiban Laishram Latas Narki Imamani Tombia Sem Susila Okram Tagachari Kana Pahoda Banota Senka Credo ni Sinimayam Mit kaji usalagti haitar adana amnunga jere Sakuntala Maibam aduga Bimola Rajkumari thank you so much ano bai di su yobirak pasu Tagachari Gita Sarang Tem anana Tagachari Uza Jayanta Kumari comment kwa yamani Uza Jayanta yamagi meam pahorage Sabir Maibam Comment yam sing jai tare Thank you so much Punamapu Tawai yawi ba thank ba fa ba biri ba punama nungsi biri ba meam my support to biri ba jandai gon mai thank you so much wari nungai jai na tak biri pi ta ba khanghodre thamoi pu ngam de sir biri thank you so much Tagachari Tombishna Sanjarma Punamapu Tagachari hanana pi Piyadasini Piyadarsini hai ba ko Tagachari hanana daga Facebook live ta lebi do Facebook ki mi yama moi mi lising tarung mutani hai tar Facebook amobi yang lambam binasa ki debi atokpam hemolata ni thokjam Tagachari sis kita Kamala Angom Soro Devi Sobachandra Angom amobi Anana Tagachari ngasi tangkaksi yawbiriba punamak saruk yabiriba sing adong-adonggi mamalyam la kubi degi tholokpa fajaraba wahi kaya aina loina pathokjabadi ngamjadre
ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯊꯥꯔꯛꯂꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯀꯣꯟꯅ ꯇꯞꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯂꯣꯏꯔꯝ ꯀꯅꯥ ꯀꯔꯤ ꯍꯥꯏꯔꯤꯕꯅ ꯑꯃꯨꯛ ꯄꯥꯖꯔꯤꯕꯅꯤ ꯄꯣꯖꯤꯇꯤꯚ ꯄꯤꯔꯛꯄ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ Inspector TAYAIꯒꯤ ꯁꯤꯒꯤ ꯁꯤꯔꯤꯁꯗ ꯍꯥꯞꯅꯕ ꯏꯁꯩ ꯑꯅꯤ ꯁꯦꯝꯕ ꯂꯣꯏꯁꯜꯂꯦ ꯏꯁꯩ ꯑꯅꯤꯁꯤ ꯍꯥꯞꯄꯛꯑꯅꯤ ꯃꯇꯥꯡ ꯆꯥꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯁꯦꯝꯃꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯛꯄꯒꯨꯝꯕꯅꯤ ꯐꯅꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯐꯖꯔꯨꯕꯩ ꯋꯥ ꯅꯠꯇꯦ ꯏꯁꯩꯒ ꯄꯪꯍꯥꯞ ꯍꯥꯞꯆꯜꯂꯀꯥꯟꯗ ꯇꯧꯕ ꯔꯥꯁꯤ ꯀꯪꯕꯩ ꯋꯥ ꯅꯠꯇꯦ ꯃꯇꯥꯡꯗꯨꯗ ꯌꯥꯎꯔꯛꯀꯗꯕ ꯏꯁꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗ ꯁꯤꯔꯤꯁ ꯈꯨꯗꯤꯡꯃꯛꯇ ꯏꯁꯩꯗꯤ ꯍꯥꯞꯇꯦ ꯑꯗꯨꯕꯨ ꯁꯤꯒꯤ ꯁꯤꯔꯤꯁꯇꯗꯤ ꯏꯁꯩ ꯑꯅꯤꯗꯤ ꯂꯩꯔꯦ ꯑꯗꯨꯅ ꯍꯣꯠꯅꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯗꯨꯒ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃꯇꯪ ꯈꯣꯡꯖꯔꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯔꯁꯤ 이세이디 ngasi kari isai khongjige sam chamba ma dum khongjarage sei lila gi sei doin khong age andamukte kudol thamjari Bi chenglo hen bi sakam tabu telami phajaba aingba liklana yaibada Mapuksigi natte ni nungsiba lising nungsiban naitagi oiba nangbu nungsinga ko nungsiba nungsi Khangi pumnama kaigini pulli bakisi sina Pena yingjari ningthira bi chenglo hen bi sakam tabu telami phajaba aingba liklana yaibada Bata wangi singmai sida lasingum pingau sarare ningthizare ulak sida oh nang ai lindraba thamoi gi pombini lindraba fairani aigi khuding magsi aigini Yataro thamoy sanglenda Yataro thamoy sanglenda Hauna khonglo chiklao nungsi iri khaklaro nakta Hauna khonglo chiklao isano natau ying lage Aise nangi pombini lendraba nangi fairani aina nangi umdamakni haina base sumhalasi isanong natau yengbiro nungsi iri kaksage punshigi oina kadukpino thadoklaroi ho thadoklaroi ho thadoklaroi
ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝ ꯇꯕꯨ ꯄꯦꯜꯂꯝꯃꯤ ꯐꯖꯕ ꯑꯏꯪꯕ ꯂꯤꯛꯂꯥꯅ ꯌꯩꯕꯗ ꯃꯄꯣꯛꯁꯤꯒꯤ ꯅꯠꯇꯦꯅꯤ ꯅꯨꯡꯁꯤꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯅꯨꯡꯁꯤꯕꯅ ꯂꯩꯇꯒꯤ ꯑꯣꯏꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯀꯣ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯈꯪꯉꯤ ꯄꯨꯝꯅꯃꯛ ꯀꯩꯒꯤꯅꯤ ꯄꯨꯜꯂꯤꯕ ꯀꯤꯁꯤꯁꯤꯅ ꯂꯦꯡꯗꯅ ꯌꯦꯡꯂꯛꯄ ꯅꯪꯅ ꯊꯃꯣꯏꯅ ꯍꯔꯥꯎꯕ ꯎꯗꯕꯔꯥ ꯄꯦꯅ ꯄꯦꯅ ꯌꯦꯡꯖꯔꯤ ꯅꯤꯡꯊꯤꯔꯕꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝ ꯇꯕꯨ ꯄꯦꯜꯂꯝꯃꯤ ꯐꯖꯕ ꯑꯏꯪꯕ ꯂꯤꯛꯂꯥꯅ ꯌꯩꯕꯗ la 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 Hanana thakachari punamapu asigi tangkakte yawiriba thakachari madam Nandini toromsida yawirakpa live tabiramira makeup tholira khangre do yawirakpagidama thakachari thank you so much sei ani suba antara asi sur pangre soidinamaki sei yam kan honari haitare tak thok na thok tana punamak anau sei ni khok mayam khudol tangodori sei mayam da so haijakre sei se hana sakwe sei ga mana da sei tak panan bada muktu sei se wang mayam aduna hekta bada thuk lawa sei ni khok khudol tam da honajari mayam punamak madam thank you so much 1000 rupees am so copy re YouTube ta thank you for the appreciation haitare puning thogot pi bagidama haitare thank you so much haninga leitana daga chari am yawbi ribasing aina paab da sitheu ba yor sung api gan ina bi wang bam telau dagi suru ga ber kolam haibirak pa dugi da muto sudha ga chari daga madam kavita naurim daga chari gita sarang tem indo waina yawbi ribasing oda jenta punama daga chari radio da tabi riba message ti pa nangdraba madi TV channel da yengbiba अदुगो मणिपुर ऑनलाइन रेडियो द यावबिरिबा हजिक हजिक लाइव तसो मणिपुर ऑनलाइन रेडियो द मसिंग यामलबा मियो 26 लाइतारे लाइब्रेरी मणिपुर ऑनलाइन रेडियो दसो थैंक यू सो मच मनम कुथागो चरी हनन थोरम लोसिनजगे 90.0 मेगाहर्ट्ज द लांदोक चरिबो वाहोंग रेडियो के थोरम ने दोमना ताबेरिबसि हयिंग वरी सिगे मखा सोयदनो मपुदनो लाक्सकी करी करम्बा lalong sing mathang mathang lakpa yaba kari torokpa mathang mathang khangminasi tasinama wari sigi makhang ai bada wari anta pira kucha adu wari ni soidena loigani no madi loida badi sunga yaro soidena loigani ha jai jai sanjoy hema thank you so much anjali gonmai thagachari hanana ani pav da chithau basing punama pusu thagachari bemaning tokong toinauk sing punama puthaga chari losin jabagi yaba logjari diamond tv gi di makha tan english movie mathang 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 lantok jabagi tanjadong logjagi aduga hojimaki di sandok chari ba 90.0 megahertz sandok chari ba wahong radio gi di losin jaraga tv channel gi di amok makha tan amok lantok jagi ngasi tekta kaidana thengnari ba su mahing so tekta kaidana thengna minarasi tekta kaida ba ba oimina ba punama mapuna pina birasuna punama pukhurum jari WAHONG